Ngarang nongyay matung pung amaga minute tara rom taba matamda Lamphel Police Station ge manung chanba lamboi khongnang khongda leiba mioi amagi mayumda masak khangdaba singna nongmai kapsinura aki akhang pokalam le hairi sakangdaba singna nongmai kapsilam liba yumbu adugi maming Wangkhem Shanta Singh Chahi Yankaimapan Apopa W Khomai Kawi Lamboi khongnang khongda gini Mahaki yumgi jingada nongmai maru ama faudokuna chatkibagi mafam lei Thodok aduda mioi amata asok apal yaukhiba leite thodok thofamdagi police ke kangbuda nongmai maru ki tokning ama fangle hairi kanana kari maram ki tamak nongmai kapsilam debelo haiba khangbang ngamtrei na kalamarobda thodok adu thokraba matung lamboi khongnang khongge workshop garage ka Maitei adongi maira paibi nupi singna wakan mifam chathakrai Khongjang aduda stop gun culture yumlakta nongmai kapsin bayaning day we condemn gun fighting in residential area haina iba pleka sing season ake Thodok aduka mari lenana Lamphel police na case amasu lokat krai